May ahum 2023 de Manipur Kangluk Masel gi irang haurakringai koi mamangda ningchijana semjin biraktraba National Highway chamaga contractorate haina su on kraba mayai lambi haina khangariba Impal mayang Impal lambi gi marakta harangoi thomdagina wahengbam daikai phawbagi marakta leiriba lambi asi gi saruk singda leiba pothole sing mention bidabana lambi asi da chathok chasin tawriba miyamna khudong chadaba kya mayoknari haibadunu za lambi gi matang si da lambi ayamana nungaitaba sumaina haidi fattaba ngakta ngaire haitare oza sumaina leiriba lambi semjin bada kartara su ko yengsin bidana iho hona leibagi mawong phibam ama leiriba se karina oibe haibadu zagi oibo fam habedi to tajida yamna kanoni akhoi se wadi warabani si sungmada khabar sung kanosi tawbada upan environment nakalamada negative to yenga kanda ko mayama consume tawribani asaidagi na tajida ga aigana khabar gi lamai naina basida yamna nungai ba kanu paw amata yaudaba hek hawbadagi controversy natraga problem sigi mayama leidana adugi marakta aroi ba paw mikop sida mayai lambi do loisandoi ninga siji ko aduna tajida mayai lambi is a symbol of negligence absence of governance ai samai thamge samna ko phana haijeraga ju kanna honari ga modi ne ga hai gi dai ne santi gi paujin ju go barana pi dai ne state government da maya irambi di still practical loina ulli badi thabak oina ulli badi khoi gi symbol of negligence tu ne ba kayam kuire mayam na asli da upun asina leina ta pok ta lai gi da ba halaman natraga kano paisa mayam ting na mi punsi mayam pikam na bo yoromani khoi data hota bagi wani maya lambi gi funna hat mi kyam le ramadagi aba le ramadong ni ana jaking da accident siba natra soina ina le ram go hujing bari le ram gani hoji asidang adu mayam do masi sahi kya sugre thingjin na khona re khara mu sel hojik so munga si pu tore so symbol of negligence sai batare the absence of government later ba dunia ba ni da adugi symbol do adugi accordingly akoina ngasi akoida kan thengnari posak amane ba sigi marakta kan athum wahai ni yaroi ha ba ni da aduna sigi laiyo posakshi yengakanda aikoigi wakalon phirep sing ase yamna munna akoi khangmina ba sangi aduna makha tana hairiba khogi negligence mayam si lakamatamda kari tobutai haiba taragadi democratic process amadadi miyam gi kholauje the box d harebani ko maramadana box populi box d adudi khara hena punsinraga united lama yalamdi manakta leiba mayam sing asisu yamdi yamani phanamdi ko adu amata watna punsinra kan khara hena kana law kholaw ma sangbra ko natraga madu kaina so impact ma pm thokpra tagado manana taraktraga ko kaina manasi kallabani na madugi oiba kanu se koi kan phirep kala longni misam yamni akudi non violence haiba tare ko civilian ni aduna laiyo mayam sing adu yeng kanda adumak tawna marak aduda kari ahoba lay kari diplomacy tawaraga kari attention pire kana kharduna sem yagadagi so this is also another option ni ko maramaduna aseng badi sai ai karimta haining di symbol of negligence and absence of governance habedo mayai lambi na proof tawraga laire in the midst masigi marak asida ikoi miyamna aduka khare hena elite group sing sina kari role lobi gedagi adagi khaba pabiri ba sing sina tarakana khara thuna masi address tawno kari leibagi haibagi attention do madu khatang ai draw tawjari adubo athu matun mayai lambi semba kana waisanu aiba humsim thamgi ko hoi thaga jai oza na chillabo matam ka abusu kai thokpiduna ikoi gi thoram asida saru yabiduna mapung pha hanbiba oza ikoi na jening badi mayamon ni oza bu hainingai leitana thaga chari oza matang asida news analysis loisinjare migyeng tabiri ba punamak puso amukana thaga chari